Imphal Mayolda diesel auto changba thinglagani haina lauthokibagi mayokta masing yamlaba auto driver singna wakat khongjang changsinkhre wakat tabidrabadi C3 fawba chara henbagi khongjang changsilagani hairi Jennings Hospital gi Dental College ki Assistant Professor Taraga Nipan launaba thokiba notification chatnaba yaroi anoba notification thoktuna yelhomi singda khudong chaba pigadabani haina desamna hairi District Hospital Kiamgaida Sabagi Firepta Health Department ki ahongba leiti haina Minister L. Jayanta Kumar gi wafam yaningdaba fongdoktuna miyamna khongjang changsinkhre Narcotic and Affairs of Boda na yamna chawba mai pakpa oina ngasi achawba drug lalonba miyoi ahum phagatpa ngamkhre Amasung Custom Division Imphal gi team amana ngasi miyoi amadagi lupa koti anirong gi oigadaba R7 amphetamine tablet lak ama phagatkhre Mayam Kurumzari, Adom Ningribus Impact News ni ay Rina Tinguzamna, Hauzik Pungja si Faubagi Maru Eba Pausing, Miyam da Pizari. Imphal Mayolda diesel auto changba thinglagani haina mari lenaba singna lauthoki bagi mayok tangasi masang yamlaba auto driver singna wakat khongjang changsinkhre karigumba makhoi gi wakat tabidrabadi C3 fawba chara henbagi khongjang changsingani haina lenga ki pungning chingsilakli hiramasi gi matangda Impact News ki reporter Khetrimayum Premchan amadi camera person Subhash Sharma dagi report ama Joint Action Committee Nagamapal Diesel Auto and Tata Magic Service na ngasidagi hauna akan mukhang sanction lagani haina lauthokre khongjang asi maruina April gi tang kun nga da Traffic Regulation and Parking Committee na Mei tang amadagi Imphal manungda diesel auto changma thinglagani haina lauthokibadagi mokhoi khongjang asi sanction naba lemna khibani hojik hojik miyam ubiri bus khigi Nagamapal gi parengda yamlaba auto thoba Kogi driver singna koi miyoi lising amarom henbana apam masida kogi sit in protest tawduna haidiba whatever sigi mayokta khongang sangsalil akoi geta impan gi tan thokpu yaroi masida kaigum sakan ek yadraba akoi sidrok sa hini adu akoi khongjang hangjam songamoy auto thoba khaktana lambi chilamate tongan ba kogi lambi gi nak yeta pasha paiba sinjau paiba singi gari khamjanba auto driver sing khak tainaba haiba auto driver sing sidagi pasa ke amasu lakhol kharaga haujikna kudakta heta Imphal manung changal laro haibasi makhoi chara thakpna wa phamsu makhoi thandokli Imphal city manung je auto na traffic jam oi lai je akoi si amta nate kari gina kan sakana tawda thab khara tawdeba sengna habada unauthorized gari mayam ko sida changal le aduga badnam auto tawre public gari car bolero barna mayam jina lambi ge matai matai loi khame dukan mamang jida ju alu yomana sorok me da puthoga alu yole sigumadi kayum da haide adu aswan ba khoi auto da taineba masi akoi yaba songa moy asugum laba lenga ki khongthang asida kari gumba handokta ba taragadi Siri Pawasra Henry Kong Junction Mokogi Dimanasi Habidi Imphal Manunda Auto Chanbi have Mokogi Dimanasi Pangna Honagan have Wapam Tanabli. One time takes driving license Kismaka Pai the Yarroy, I think IND Thad the Yarroy Haidana in terms of crew collection Togrumatunda, Sakana Kangodana. Simaina Garibu Sangalaroi, Namani Matagum Sangalar have the Quayan de Mandikana, Okoi Octo Toxeris, Okoi Laden Toxabate. Itu Isagi Sanalupa, Adegi low. Hingon yon thoksaraga hingnabagi pambai akoi honazawni sakana thabak pibo ngamsunate pige harga so akoi paisa leijate singna akoi isana isabu sujaraga nomjaraga tanjariba akoi bu aswalmani haiduna inthopi je akoi yam nuaite akoi geta impan dagi tanthopju yaroi masda kaigum sakana ek yadraba akoi sidroboksa hini adu akoi khongjang hangjam songamoy ngasi khogi auto driver singna gai thobol leptuna khongong changchil liba asida Imphal lagi tongan mafam singda auto tongro jakhdaba miyamna auto phangdabagi khujong chadaba kya mayok nabagi lugum laba mokhogi ba mosto phongdong narki maruina pofam famlibi ima singna injang napi yolibi ima singna auto phangdragadi mokhoi bafam se lag laga poche yon mada khujong chadaba kya mayok nagani adugi sing mathakta khogi public transport system asi khujong chadaba maramna la bafam dagi poche prok laga Imphal yon mada auto leitragadi khujong chadaba kya mayok nagani maram aduna Imphal manungda auto changan si tawbigano haiwa phamsu thamlagli Nagamapanda Octor Changan Biu, later Lyra Actani, Aquidi Yam Lyra Bani, Manama Sing Yolaga Hingmani, Chai Shu Yum Pubani, Octor Diverga, Poyum Bina, Poraganda, Aquida Gilabi Bani, Aduna, Octor Diver Mayamjun Chibiu,
ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯟꯁꯨ ꯅꯨꯡꯁꯤꯕꯤꯌꯨ इम्फाल मनुंगदा नोंगमगी मी चिंखलकपा तोंगान तोंगानबा गारीसिंग हेना चटपा अमरी लंबी पाक्तबदगी मियामना खुदोंग चादब कयासी लैरगसु ऑटो ड्राइवर सिंगना तोंगान लोन लौदुना हाइबदी बैंक सिंगदगी लोन लौदुना यामना वाना इमुंग पुबा ngamnaba honariba asida khudakta इम्फाल संगमा यारोय हैना थोलकपा ऑर्डर असिदा थमोय सोंग नुंगाइतबा फोंदोकले अदुबो हाइरिबा मकोइदा पीरिबा रेस्ट्रिक्शन हाइबदी इम्फाल चंगबा यारोय लंबी चिल्ले हाइबगी सुमलबा वाफम मसी सही अमा सही अनि तरा सही अहुम फाव पीबीरगा मखोइना लौरिबा गारीसिंग अदुगी हाइबदी लोन लौदुना लैरिबा गारीसिंग अदु फावबदी खोगे सिंगबा ngamlaba matungda हाइरिबा लेंगा कियोइबा वाफम मसी थमकलगदी मखोइदा हेना पेंगनी हाइबा वाफम दने मखोइना थमकलिबा से हौजिकी नदी कैमरा पर्सन सुभाष शर्मा लोनेना परमजरीबा आई खितमयम प्रेमसान इम्पैक्ट न्यूज़ इम्फाल खुंगंग चौखट हन्नबगी वखलोंदा साउथ एशियन इंस्टीट्यूट रूरल एंड एग्रीकल्चरल मैनेजमेंट साइराम हाइना मिंगतोनबा इंस्टीट्यूट अमा चलिबे चही इंग्लिसिंगनी तरागनिपान तरागमापन सेशन दगी तोंगान बा अंडर ग्रेजुएट कोर्स मरीदा महिरोई सिंगबु ताकपी तंबीबा हौरगनी नॉन प्रॉफिट कंपनी अमा ओइरिबा साउथ एशियन रूरल एंड एग्रीकल्चरल मैनेजमेंट फाउंडेशन साइरामना चलाइगदबा इंस्टीट्यूट असिदा BSc एग्री BSc हॉर्टिकल्चर BSc बायोटेक अमसुंग BBA कोर्स हाइरिबा कोर्स मरी असि हांगदौरी नौना हांगदोकदौरिबा इंस्टीट्यूट असिगी मतांगदा ngasi मणिपुर प्रेस क्लब ता पांगथोपा पाउमिसिंगा उनबदा साइरामगी चेयरमैन डॉक्टर RK निमाय रिटायर्ड IAS ना फोंदोरकपदा खुंगंग चौखट हंदना लेबाक अमा चौखट पंगमलोय हाइबगी वखलोंदा इंस्टीट्यूट असि हांगदोकनबा थौरांग तौबनी इम्फाल वेस्ट डिस्ट्रिक्ट की लांजिंग अचौबा अमसुंग ईस्ट की कामिंग लमलाइदा कैंपस ओइगदौरिबा इंस्टीट्यूट असिदा हांगलिबा कोर्स मरी असिगी मथक्ता महिरोई सिंगना माना पामजबा फॉरेन लैंग्वेज अमममसु तोंगाना ताकपी तंबीगनी बैच अमदा सुपनतगी महिरोई हुंफुदगी हेना लौरोइदबा इंस्टीट्यूट असिदा मखाताना एनिमल हस्बेंडरी कोर्स हापचिनबा थौरांग तौरी नौना हांगदौरिबा इंस्टीट्यूट असिगी बोर्ड ऑफ डायरेक्टर तरागा मरी लेगनी तोंगान बा फील्ड सकनाइरबा बोर्ड मेंबर तरागा मरी असिगी ओइना इंस्टीट्यूट असिदगी सेनफम अमता तोलोप ओइना लौरोइ हाइना महकना मखाताखी अखोइगी मणिपुर की ओइनी का अपनी GDP दा कंट्रीब्यूट तौरिसिगी एग्रीकल्चर एंड सेक्टर इवन लेस देन 20% है प्राइम मिनिस्टर नरेंद्र मोदी ना by 2022 दा फार्मर डबल होनी है हुजिक लेरिबा टेक्नोलॉजी हुजिक लेरिबा सिस्टम से दी अपनी एग्रीकल्चर एंड लाइफ एक्टिविटीज में ग्रोथ हो रही है ओनली 4% है 4% से तौरगे दी हुई सही तुमगा सके अदुदा कोइना ग्रोथ हो 20% 20 to 25% दा एग्रीकल्चर सेक्टर से ग्रोथ हो बना बना मची तब मतलब क्वालिटी मैन पावर से क्वालिटी इनपुट से न्यू टेक्नोलॉजी अडॉप्ट हो दरकार लगे बेस्ट प्रैक्टिसेस है कोई डॉक्टर को जेनिम्स हॉस्पिटल की डेंटल कॉलेज के असिस्टेंट प्रोफेसर तरागा निपाल लौनबा थोखिबा नोटिफिकेशन चटनबा यारोय पोस्ट असिगिदमक अनौबा नोटिफिकेशन थोक्तुना येलहोमी सिंगदा खुदोंग चाबा पीगदबनी हाइना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुरना अकनबा वाफम थांगलकली ngasi nungtil paumi singa unabada mahiroi lup asigi secretary general sital oinamna haikibada ngasi amasung hayeng pangthokadauba jenims hospital gi dental college ki assistant professor taraga nipal lobgi matangda desamna thijilubada mari lenaba authority na masagi chatna kanglon thugaiduna interview taunaba thaurang taurambani interview asigi notification thokpada masagi chatna kanglonda local language khangba oigadabani haina mayek sena palibani adubu chatna kanglon asigi wangmada mashing yamlaba nan manipuri sing yauna candidate chamaga yankhai gi mathakta form thajin handuna interview pangthoknaba thaurang taurambani मधुगी मथक्ता डेंटल कॉलेज की एक्सपर्ट अमता याहंदना इंटरव्यू पांगथोकनबा होनरमकी मरमदुना सिगुंबा अरानबा मओंगदा इंटरव्यू पांगथोकबा यारोय जेनिम्स अथॉरिटी ना सेमजबा चटना कांगलोंदा यावरिबा लोकल लैंग्वेज खंगबा लमदम सिगी येलहोमी सिंगदा पोस्ट असिगी खुदोंचाबा पीगदबनी मसिगी मायोक्ता थबक तौरक्लबदी देसामना चप चाना थेंगनगनी हिरमसिदा चीफ मिनिस्टर अमदी हेल्थ मिनिस्टर ना मीटिंग चंगबियु हाइकी MCI की मखादा सेमजबा जेनिम्स की सिलेक्शन बोर्ड ना डेंटल कॉलेज की पोस्ट टाइम पालोबगी सिलेक्शन बोर्ड ओइरगा मसी इंटरव्यू पांगथोंगना होनरमले इंटरव्यू सी पांगथोंगनबगी दमक्ता MCI ना सेमबा कमिटी अम लै कमिटी सिदा
dental college sigi akhang hai expert amapok yawdana dental college ki post try palong na ba khongthang asi aran ma khongthang ni post try pal lobo matam da college asigi expert ama member oina saruk jaraga masi lobo yohon gadubani knowledge in local language have a point yawdana notification thomba MCI gi makhada sema selection board sina DCI gi makhada leba college sigi thokiba notification atubu matam da kakhatlaga anoba notification ama thoaga nauna amuk form thajinduna nauna thabak lu nabai khongthang pahekadubani Handakta New Delhi dagi Guwahati tamna chatpa train da tonglakpa Manipuri macha taraga nithoi ki mathakta chathakiba hingsa adu Students Union of Kanglaipak Sukna akanba moongda yaningtaba phongdorakli Thaudok asigi matangda laukhatpham thokpa thabaksing Manipur lengakna laukhatpiu haina chirol amada appeal tawrakli Vairodan Maxwell Hindi Primary School ki headmistress KI Sunita National Awardee Amabu Lengak Asigi City Police na Khongoi Nakibagi Thawangbu All Manipur Elementary School Teachers Association Amestana akan bamuongda yaning taba phongdorakli ngasi nungtil khoyathong pukri achauba maningda laiba Amesta gi office ta pangthokiba paugi mifam amada Secretary General Secretary CI Santakumar na phongdorakpada School asigi headmistress KI Sunitana mahaki school gi mamangda haira yoliba amadi mafamaduda chatliba gari singna maram oiraga school gi mahairoi singda chauna akaiba pire haina wakat lubagi damak laingak asigi city police na KI Sunita gi mathakta chathakhiba thong adu yaningde KI Sunitana sitharuraba school asibu pukhalaknaba hotnabada achauba thaudang laubatanatana school asigi damak kathokliba mishak amani haiki Mahak na makataraduna hai makatana laingak asina asigumba fa punbagi thabak asi chatharaklabadi laingak asina laibak miyamda ihau laknabagi bartan tauba oina thokani haiki Haira yon pamgi dukan sing masidagi tholak pollution aduga madurigi tholak ba ahobu konjel sing asina school ki akai bu oire haidana wakat mi phamba magna atamnana lairiba sing asibu thukai khukai ba su yaujaru da ba adumba national award amo boy koi City Police na miyamang na khungoi ni ba haibse masi yam laibak thiba thudo amani na khal sayang bagi di hairiba school asi gi headmistress asina sidharura government gi school amani hingan bugi asobo thodang go lawrakpa magi kathokpa magi honajaman thongna sing asibu ona tenana pubi basi yam langani mabu phabu punbagi mahuta magi school asi da hen incentive pibagi thabak ama government packet pam tho e aduga magu bhajalu base mase makhata na to buta aragadi aikoi emesta gi agitation ki baton to boina thokani Nakalamoromda police personnel singna headmistress ki mathakta chathakhiba thong adubu laibak macha tadaba thong ni haina All Manipur Primary Teachers Association Amta Manipur Joint Body of Hindi Primary Teachers and Primary Teacher na thadorakpa chirol amada khanghalakpaga loinana akanba moongda yaningtaba phongdorakli Ngarang haidokiba council na loba class 12 exam gi science stream da tarataret suba position lokiba mahairoi lairabagi pankhai makha da leiba tanatana mayum fauba leitaba imungi mioi oiramle mahairoi asi kumbi assembly constituency ki manung chana leiba wangu parking dagi sagol sem bikeshni mahak mayum leitabana makhuragi ngagi farm da leiduna mahai mashing tamlakhibani hairi ngasi impact news na mahakna lairiba ngagi farm da chatuna unarubada bikeshna phongdorakpada mahak medical tamduna lairaba kana laijadraba layingba ngamdraba singbu layingduna mating pangba ngamnaba matik chaba doctor oiningbagi apamba phongdoraki Class 10 bao tamokpase wabade dum thengdare kaino da khoin leiba yum sisu khoigi lam nate khoi farm sangmune khoi kaka amagi farm ne sida leibagi thudoba khoi khudong chaba phangbusu nate adum lam leitabagi mong da dum low uraga leibane ba aina gyan tarpadagi adum ningsingma ngambadagi farm sida dum leirame tangai phadana haibada voice bao da ai ima hoida haidana ba yam kan honagi voice bao tangkai tangkai thuppaga kai tare yam ꯆꯪꯗꯅꯕꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯧꯒꯦ ꯗ꯭ꯔꯦꯁ ꯐꯥꯎꯗ ꯏꯃꯥ ꯍꯣꯏꯗ ꯂꯩꯌꯨ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯁꯦꯠꯂꯦ ꯃꯦꯁꯤꯅ ꯁꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯁꯨ ꯄꯤꯕꯤꯗꯅ ꯑꯗꯨꯝ ꯂꯤꯠꯂꯦ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯕꯕꯥꯒ ꯏꯃꯥꯒ ꯄꯤꯖꯒꯦ ꯃꯔꯨꯑꯣꯏꯅ ꯃꯦꯁꯤ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯗꯒꯤ ꯉꯁꯤ ꯑꯩ ꯌꯧꯕ ꯉꯝꯖꯔꯛꯄꯅꯦ ꯑꯗꯣ ꯁꯤ ꯌꯧꯔꯛꯄ ꯉꯝꯕꯒꯤ ꯃꯍꯩꯁꯦ ꯑꯩꯒꯤ ꯚꯥꯏꯔꯣꯅꯦꯁ ꯃꯥꯏꯁꯨ ꯆꯥꯎꯕ ꯀ꯭ꯔꯦꯗꯤꯠ ꯂꯩ ꯍꯥꯏꯁꯤꯅꯤ ꯀ꯭ꯂꯥꯁ 10 ꯐꯥꯎ
Bikesh machin manau manga gi manungda iton tonbani panbayabadi Bikesh koshimna loba class 10 gi 2015 gi exam dashu Wangu Government High School dagi 86.3% fangduna government school gi satra singi marakta khwaidagi mark wangna fangba mahiroi oikibani maha class 12 fauba mesida lemna mahitam lakhi maha ki apokpa SI Shudhir aphangba thabak suduna nongmagi chara talaga hingba miyoini Nakalamaromda maha ki mamana heart ki laina sagonaduna leiri Hojik pagi isi jadi mau nasi apa awal je, tu itu nak lagi deh. Betul nama kelas astagi, kita minggan semua am tu tinggi deh. Exam sta, nanti tharam dah sta, exam dah mayam tuition cale. Balik sing ane sangat pir ke ko. Ai koi di, lagi tamanin ngam dari, jauhan dari. Matana tani sata mayam jauh dah. Si saja tu epsta mu jauh dah. Han di mau na tamza kere. Ai na mateng ka pi badani. Yamna wai lupa sani thara u ima bida. Thaninga lai tana. Yamna wana tamchire. Hojik pagi isi jadi Bosemna loba mamang chahi English ingri tara taret ki ICSLC exam da mari suba position tarakrabi Nirmalaba school gi mahiroi Rosaria Thaunaujam ki mark re-evaluate taurubada third position taramle English subject da mahakna fangkiba mark penjadabadagi Bosemda re-evaluate tawinaba amasung RTI thaduna yenglubada mark watna piramba thengnaraki Mahiroi amagi punsida chauna ninghanaba pokhanba asigumba checksin daba thawng asi tungda amuk hana thoktanaba mari lenaba authority na checksin biu haina Rosaria Thaunaujam gi apokpi RK Mirabaina mari lenaba singi pukning chingsilakli ngasi Manipur Press Club ta pangthopa paumi singa unabada Rosaria gi apokpina machanupi gi original answer script yenglubada achumba answer da mark piram daba thengnaki phangpham thokpa mark pidabagi matangda wakatlubada Board ki secretary na machanupi da piriba mark adudagi hena phangningai leite haina phongdoraki makata na chief minister gi miyam gi numita wakat ki amasung education minister dasu hiramasi gi matangda application ama thaki English subject ki oina re-evaluation tawba mahiroi singda mark ahum haplabasu machanupi gi oina di mark ahum adu haptana masana chumna iramba mark ama haplaki Exam aduda punna mark chamngaga yankhaiga mapan fangduna mari suba position tarakrabi machanupi gi mark ta ama hapsinduna punna mark chamngaga humpu phangbadagi ahum suba position tare haina Boshem asina nauna citation pirakpani haina mahakna makhata ki re-exam che haitopa kanda angang ategi di mark se pifam thokpa loina pi khare akhoi gi khaktang kaktharaga rules and regulation na yadi haidana handak tang ngarang je certificate bibi batam da haire adudi akhoi 3 marks gi mang khare 1 ma ama leiram badudi ichanopi na phange phangwadagi third position phange education minister de honorable CM honorable education minister da haijaraga loisan birakpagi thagapadi phongdokjai tungda asumba agang jingda hauraiba singda sumba se thon biganu board ki Jiengiba Singshu, Oja Singshu, official Singshu, Sumbaje Thom Biganu. SC Pre-Matric Amadi Post-Matric Scholarship 2017-18 की खनगत लबल लिस्ट थोकले हाइना Directorate of Minorities, Other Backward Classes and AC Government of Manipur na थोकपचोल अमन हाइरी हाइरिबल लिस्ट असी Directorate असी की website www.mobcmanipur.gov.in दा उबा फंगनी लोइनना करिगुम्बा कंप्लेंट लेरगदी मेगी तांग तरागा मंगा फाउगी मनुंगदा कंप्लेंट तौबिरकनबसु चेरोल असिना मखातारी सर्व शिक्षा अभियान SSA की मखादा लिलोंग माइरेल खुंदा रेसिडेंशियल स्कूल अमा एजुकेशन मिनिस्टर TI Radisham नंगसी संगाखरे स्कूल असिदा सोशियो इकोनॉमिक कास्ट सेंसस SECC 2011 की मतुंग इन्ना लाइरबगी पनखै मखादा लैबा अंगांग नुपा मचा यांखै अमदी नुपी मचा यांखै पुन्ना mahiroi chamabu residential oina school asida lairik takpi tambigadori ngasi school asi hangdokpagi thauramda minister na class 6 tagi class 8 faubagi oina hangdokliba school asi ahanbagi oina class 10 fauba upgrade taunaba center dagi ayaba pirakle makhata na class 12 fauba hangdokna bahotnagani haiki mahakna makhata raduna lairabagi pankhai makhada lairiba angangsing asina class 8 loiraba matungda kadaida mahai tamgani haibagi matangda Delhi da chatuna mari lenaba union minister unaruraba matung makhata na upgrade tawbagi ayaba si pirakpani hairi Santana state asida
नुपी मचा सिंगतगी ओइबा कस्तूरबा गांधी बालिका विद्यालय रेसिडेंशियल स्कूल तरागा माथोय अमसुंग SSA गी मखादा रेसिडेंशियल स्कूल मापल लिंखतनबा वाफम थमलकपगी मतुंग इना हौजिक फाउबदा स्कूल अयाम्बा मथौ तौबा हौरे अवाटपा खरा असिसु मेनखतनबा होटनगनी हाइरी पुना महिरोई चामा एनरोल तौरबा स्कूल असिबु लूना न थमदुना मॉडल स्कूल अमा ओइनबा होटनबदा स्कूल असिगी ओजा महिरोई ममा मपासिंग अमसुंग लेकाई मियामना चौबा थौदांग लौबियु हाइना महकना अपील तौकी ngasi thauram aduga mari lainana residential school asida nauna ming chalaba mahiroi singda lemna lairik yenthoki vote no vote ni ma tamna thambigro lairwa angang haibse congress hoigera communist hoigera CPI hoigera BJP hoigera lairwa sum lairwa dum moini lukhrabi se lukhrabi dum moini aduna moi se mai bse phagaran mai bse akoi ithone se politics mari lenante aduna politics se yang vote matam da thada ningo jaga rum thada lore school se BJP ki nate school ki congress ki nate yes pali ba sarkar na sarkar ro palu bi moi mathau tok jabi wani sina mayam lana khanbi gano si BJP ki school ne akoi congress yang tam laroi congress ki oja yawe aduna BJP satra thara roi CPI की वार्डन ओए अदुना कोई BJP अंगांग थार रोय हारगदे अखोय अमबि चाखलरा भोट न भोट इम्फाल ईस्ट की ओइबा डिस्ट्रिक्ट हॉस्पिटल क्यामगई ममंग लेकाइदा साबगी फिरेप्ता हेल्थ डिपार्टमेंट की अहोंबा लेते हाइना हेल्थ मिनिस्टर ना फोंगदोख्रबा तुंगदा खुंद्राकपम साइकुल उख्रुल अमदी कारोंग केंद्र की यामलबा मियामना यानिंगदबा फोंगदोक्तुना सगोलमांग बाजारदा वाकत मिफम फमख्रे वाकत मिफमदा सरुक याखिबा मियोय सिंगना सगोलमांगदगी इम्फाल ईस्ट डिस्ट्रिक्ट हॉस्पिटल होंगबा यारोय हाइबा खोलावगा लोइनना मियामगी खोंगचत अमा सगोलमान पाटलो फावबा चटखी JAC against unnatural shifting Imphal East District Hospital Sagolmang na sinduna phamkiba wakat mifam aduda khundrakpam cycle ukrulamadi karongdagi lakpa tongan ba furup tarit ki mihut lanai loop organization ki mihut singna sarukyaki wakat mifam aduga mari lainana JAC ki spokesperson nongthombam DJ na phongdorakpada Chief Minister nongthombam birena JAC ki mihut singa unaduna wathok asi health department ki असोइबनी हाइबा वाफम थमखिबा लेख्रबनी अदुबु चीफ मिनिस्टर की वाफम असी कक्लगा हेल्थ मिनिस्टर एल जयंत कुमारना लमगी चयेत नबल लई हाइना अमुक फोंदोरकपा असी लाइबक थीबनी हेल्थ मिनिस्टर ना चीफ मिनिस्टर की मथकता लैब्रा हाइना JAC की स्पोक्सपर्सन असिना वहंग तौरकली मियामगी इहुन खंगदबा हेल्थ मिनिस्टर अथुबा मतमदा फम थादु उ हाइना JAC ना डिमांड तौरकली लम पुनः डोनेट तौरगे लाओ आईगी साइन तौरगे हाइदन हाइरो मतमजिदी अंगक वखलो नमदा अदुइसु हाइबो वखलो नम पुदुना मिनिस्टरना यामना करेम कथाइनबा केंद्र जी की प्रजा दगी साइकुल एरिया द लेबा कोइ चिंगमी तमी खुदिमक सिबो यामना करेम कथाइनबगी मोंग अमदा यामना थमोइदा चक थिलगा मयाम खुदुक चावगलन बगी फिम अमक मिनिस्टर तौरबसे अखोगी लाबो याम थिबनी अखोइन हाइजे गदौरिबसी डिस्ट्रिक्ट हॉस्पिटल इम्फाल ईस्ट हाइबदुना तबा करिगुम मखल की हॉस्पिटल मत अखोइ मफम से थंब पामदे डिस्ट्रिक्ट हॉस्पिटल असि हेक साद्रि फावबा अखोइ मखल मखा के खोंजंग चंगचिलकनी मसिदेदा करिगुम सीबा नाबा मिसी मिना थोलक तारगदी मिनिस्टर जयंत कुमार अमदी हेल्थ की एडिशनल डायरेक्टर मणिकांत की थोंगाल दमक असि बक्सांग सिंदु पुसलग थमगने ngasi wakat mifam aduda saruk yakiba kuki inpi cycle gi president saimang lufona haikibada sagolmang da district hospital saba haibasi khundrakpam kendra gi khakta natana cycle ukrul amadi karong kendra gi miyam gi afaba khongthangni hospital asi sabada lairiba chayet nabasi government na athuba matamda lotion biu hairi khongbal tangkhul maira paibi gi president merina muinau na haikibada sagolmang da hana lairamba CIC asina खोंगबाल तांखुलगी ओइना यामना मफम चाबा अमा ओइदुना लाखिबनी मियामगी अवाबा खंगना डिस्ट्रिक्ट हॉस्पिटल असी सगोलमांगदा अदुमक शाबियु हाइना मेरिना मुइनाउना अपील तौरकली हॉस्पिटल से होंदो पतारगदी अकोई जिंगमी अमसुंग तमी खादना मसी नुसी चानन लेबसी सिदा सुप मयाम अम लाकनी मसीगी मतंग सिदा सरकार न मुन तंग खन थबीरगा मसीगी हॉस्पिटल से पॉपुलेशन की मतंग हारगसु सिदिगी होंदोगसु लेरिबा साइकुल खोंद्राकपम उखुर कारों कॉन्स्टिट्यूंसी की मयाम सिगी पॉपुलेशन सिना हेलमगनी
aduna masi yaragadi sarkar na hongdok piganu Sakormang da leiriba primary health sub center si aikhoi nata jabadadi district hospital on bigani hai nata jai adubu ikhang khang hodana hantak April gi tarik taruk ta gidi masi hongthok na nabagi phirep amal lawe hai nata jai matu ta badai khoi yamna thamoi soi khongbar dangkhul ga sakormang si yamnak na leibani anna ba kari kari leirab soi khoi khutak ta first priority si sakormang da thamjabani adubu hantak asigumba nungai da ba thothok asi tab da khoi yam pende sarkar asi na pukning thaukat piduna ai khoi ki pantam asi lothok pigunu Health Minister na Sagolmang da District Hospital sabada chayet na balai haiduna media da utliba kumja English ni tara taret ki September ki tang amagi Memorandum of Agreement MOA asigi matungda lengak na tha anigi matungda cabinet decision ama lauduna kumja English ni tara taret November ki tang kunga humdoida order ama thoktuna District Hospital asi Sagolmang da lairiba CIC gi mafamda adumak sagani haina warip laukibani Chayet na balay khangna karigidamak Chief Minister na chair loba Cabinet mifamamada Health Minister Masayawna District Hospital asi Sagolmang da sagani haina warip lauri bano haina Kundrakpam Kendragi MLA location na wahang taurakli Sagolmang da District Hospital sabaga mari lainana Assembly mifam anirakta Health Minister na chayet na balay ba mafam asida Hospital sabagi thabak athuba matamda hauragani haina karigidamak House da thajaba piki bano hairi Babu Parada laiba quarter da Paumi Singa unaba amada Kundrapam Kendragi MLA TH location na hai Health Minister na lamgi chayet na balai hairiba mafam pumba aranbani Hauzik fauba lenga ki mingda laikhraba lam amata onthok onsin tauba laitri loinana lanai miyoi amatana lenga ki makhada laiba lam onba ngambagi thauna leite Nakalamaromda patadar ahumna Hospital Sanaba Ahen Balam Ekar Mari Dasmik Ahumangagi Lam Lengak ta Kacharage Loinana Gift Dit Taunaba Chahiya Sigi Haukiba April Gi Tangkun Ka Mari Ngaiduna Laibada Department ki Official Amata Numit Asida Lakide Hairi Masakhangdaba Miyoi Khara Laklaga Genuine Oidaba Che Khara Pishilam Laga Lamgi Chayet Nabal Lai Haiduna Sagolmangdagi District Hospital Hongbagi Wapam Achumba Oiroi Hauji Prajana Laribisidi Hospital hongba sungya yar haibagi tension am laigarmina karigum statement thokbi rakpa matamda ngasagi phajana yengaga with prema pisi galone na thok hanbirne phagani jikse public ki tension adumati high oi adu jumatakta bang ko demri ta kuki naga maite namak se haujikti tension adumti wange marabun onamal chief minister laktre phawdangdi khoi ngaminarga adigi adugi mutakta khoi gi parja da su appeal dokjari onamal chief minister na Mahek Minister Tholakpaga Maduki Shodok Togani in Habiramado Aina appeal Dogari Onama Minister Tholakri Pawadi Kana Chenaba Adagi Democratic with the Bamong that Tobidaba Aduganga Hingsai Tabakshi Ashikatami Tobigano 7 Central Pay Implement Tauhaina JAC M2 and MGO na changsiliba khongjang saugat po oina ngasi Directorate of Science and Technologies Employees Association amasung MPSC's Employees Association na tongan na wakat mifam chathakre All Lambulen da laiba DST loishang amasung Note AOC da laiba MPSC loishang da chathakiba mifam da saruk yakiba singna athuba matamda 7 Pay Implement Tauhaina thaba placard sing sijinaki State की गवर्नमेंट एम्प्लॉय में उर्बगी अखोई स्टेट की सोर्स खंगी स्टेट की डिफिकल्टीज फाइनेंशियल प्रॉब्लम लोइन खंगी करी की दमकता 7 पेजी टाइम बाउंड द लेरबनी सोगसुकी डेट सुक्ता लथोकदो था सुक लथोकदो हाइबा यामक तौरगा लोइन लेरबनी करीगदम तो फाइ मोइन मसी की अरेंज तौ थमहोदु फरे मतम मतमदी सरकार पानखिबदुगी डेवलपमेंट प्रोग्राम न खंगदे एनी मोइगी फैसिलिटीज खंगदे अदुगुंबा मयाम तौखिबदगी मयाम चंगजु हुजिकती लाइबा ट्रेन सिददी एनी सोर्स तगी इंडिया गवर्नमेंट तगी लोन ओइ लौगेदा स्पेशल पैकेज लौबरा खोपरा तौरगा मणिपुर 7 पेजी इन टोटो दा फगनबिउ Matang swaisida break ama logjege break ki matungda Kamjong district ki Molnoi khulda mapangal kanba aidimya pokhaibada miyoi ama sire amana sokhibagi pau amadi Manipur amasung malim ki tongan ba I pausing putuna lakjege impact news pa meeting ta dun lebiu mayam bo amuka na taram nokchari bulletin asigi makha taba pau miyam da pizari ngasi ayuk pung mapan rom taba matamda sakhangdaba singna phumduna thamlamba mapangal leiraba bom ama pokhaibada miyoi ama laikidre aduga amana sokre
थौदोक अदु कामजोंग डिस्ट्रिक्ट की चसात पुलिस स्टेशन दा कोनबा मोलनोई खुलदा थोखिबनी लाइखिद्रबा मियोय अदुदी मोलनोई खुलगी हानगी चीफ थोंगाम हाउकिप की मचानुपा साइमिलेन हाउकिपनी असोप अदुना खुल असिमक्तगी साइमिलेन की ममानबा साइगौलेन हाउकिपनी हाइरी मोलनोई खुल असि इंडो म्यांमार की लोनबा बॉर्डर पिलर नंबर 153 मयादनी ममांग था अप्रैल की तांग कुनगा मापन की अयुक पुंग मापलोम ताबा मतमदा इंडिया अमसुंग म्यांमार अनिगी लोनबा ngamkhaida leiba border pillar number 75 अमसुंग 76 ता इंडिया की माइकैदा leiba आइच लालचम विलेज ता म्यांमार आर्मी चंगसिलक्तुना खुलदुदा leiba सोमिल अमा अमांग अता थोखलंबदगी हौजिक खुंजासिंग पुकनिंग लेताना leiba ngamdre थौदोक अदुगी मतंग दंगारांग आइच लालचम विलेज की चीफ लिनमिनलेन हाउकिपना 11 AR की CO ADC मोरे अमसुंग SDPO मोरे द कंप्लेंट रिपोर्ट अमा तौखरे हाइरी खुलसी मोरे पुलिस स्टेशन दगी खारोम द किलोमीटर मंगारोम चटलगा लेबनी खुलाई मतिक चाना पाइबा म्यांमार आर्मी तरारोमना अमांग अता अदु थोखलमखिबनी खुंजा सिंह असी उगी सिनफम तौरगा हिंगबा मियोय ngaktani हिरमसिगी मतंगदा मरी लेनबा लेंगा की माइकैदगी मिचेंग चंगबिनबा खुंजा सिंहना पुकनिंग चिंगसिलखली हौखिबा मे अमगी नुंगथिलपुंग अहुमगा मिनिट 13 रोम ताबा मतमदा मोरे गेट नंबर 2 मयादा लेबा होटल चालबोदगी मोरे पुलिसना फाखिबा रोहिंग्या मरी अमसुंग मखोइबु पुरकपा वैन ड्राइवरबु मेगी तांग अनिदा CJM चांदेलदा पुथोखिबगा लोइनना मेगी तांग निपान फावबा पुलिस कस्टडीदा रिमांड लौथखरे मखोइसिंग अदुदी म्यांमार गी रखिन स्टेटगी जोबार चही कुनगमाथोय अपोपा मोहम्मद रफीक चही तरागा मापन कमल हुसैन चही तरागा मापन मुनी बीबी चही तरागा मापन अमदी मखोइबु पुरखिबा वैन ड्राइवर इम्फाल ईस्ट की उरुप मखा लेकाइदगी तखेलंबम गोविंद सिंह चही कुनगा मापननी यामना चाउबा माई पाकपा ओइना ngasi नार्कोटिक एंड अफेयर्स ऑफ बॉर्डर नापना टेक्नोपल पुलिस का लोइनना ngasi अचौबा ड्रग ललोनबा मियोय अहुम फारे मियोय सिंह असी मोरी वार्ड नंबर 2 दगी फागतखिबनी नाप की डिप्यूटी SP TS बिंद्राना ओल लेम्बुलेंद लेबा नाफ ऑफिसटा पौमी सिंहदा फोंदोरकपदा हाइरिबा मियोय अहुम असी ममांगदा फागतखिबा मियोयदा वाहंग पहंग चथबदा फोंदोरकपदगी फागतपंगमखिबनी फारबा मियोय अहुम अदुदी मद्रास मंदिर मोरे वार्ड नंबर 2 दगी चालमाविन मिजो दुलियान चही यांखैगु हुमदोय मोरे सुपरमार्केट वार्ड नंबर 2 दगी लाल रोजामिन मिजो दुलियान चही कुनग तरेट अमदी सौगाइजम रोबिंद्रो सिंह चही कुनग निपान महा कक्चिंग वाइरी थोंगाम लेकाइदगी हौजिकना मोरे सुपरमार्केट वार्ड नंबर 2 दा लेबनी लोइनना मियोय अहुम असिदगी WY टैबलेट मसिंग लिसिंग मंगागा चनी हेरोइन पाउडर नंबर 4 ग्राम चामा बर्मीज करेंसी लोइनना इंडियन करेंसी लुपा लाख अमगा लिसिंग 3 चामगा यांखै कार अमा बैंक पासबुक मोबाइल हैंडसेट तरा मनी काउंटर अमदी चे चांग कयासु फागतखि हाइरी ngasi मोरे वार्ड 2 दगी मियोय अहुम अखोइना अरेस्ट तौरे मोइसी वन ऑफ द कनोने मेन अक्यूज ने ड्रग कार्टेल सी रन तौबने क्रॉस बॉर्डर अदुगा मणिपुर दा लाइबा बर्मारे थाजलाइबा ड्रग मैम सी सप्लाई सी टू डिफरेंट लोकेशंस एंड पेडलर्स मैम सी द मोइसी वन ऑफ द मेजर सप्लायर्स ने हाइतारे बर्मा दगी मोइना पुसलाइसे मसिगा लोइना अखोइना सेवरल इंक्रिमिनेटिंग कनो ऑब्जेक्ट्स मैम रिकवर तौरे अखोइना कुइना दे तानारा लाकबा अब्दुल वहाब सी फर्स्ट मे दा लिलोंग दगी अरेस्ट तौबने अदो मागी डिस्क्लोजर दगी ngasi अरेस्ट मैम सी फंगबने हाइजनी कस्टम डिवीजन इम्फाल की टीम अमना ngasi मियोय अमदगी लुपा कोटी अनिरोम की ओइबदा ओइगदबा R7 हाइना कौबा एम्फेटामिन टैबलेट लाख अमा फागतपंगमख्रे ngasi sangakpham bazar da laiba custom division imphal ki assistant commissioner RK Darendrajit ka mahaki chamber da paumi singa unabata mahak na hai ngasi nungthil pung amaga minute 13 rom taba aduwaida custom division imphal ki superintendent na luchingba team amana not AOC da laiba public toilet manakta Sujit Das kauba mioi amada yamlaba tablet sing adu yaurambadagi NDPS Act 1985 की मखादा मियोय अदु फाखी फारबा सुजित दास हाइरिबा मियोय असि बिष्णुपुर डिस्ट्रिक्ट की मनुंग चन्ना साइतोन ngánu खुंदगिनी
tablet sing adu Manipur gi tongan tongan ba mafam singda yauna amadi mapalamda thadokhinaba Myanmar dagi moreda pushilakibani tablet sing adu box tara da haptuna purakibani box amamamda tablet lising tara handuna yauramkibani loinana yamlaba tablet asi Manipur da pushinkhre haiba custom da awang ba thaki likun pirakpadagi numit mangani rogi mangangdagi phagatnaba haiduna sem saduna leirakibani haina RK Darendrajitna phongdoraki Phal custom ki anti smuggling unit ki en mairaba mana lit tawraga hogi note AOC dagi amphetamine tablet che phabani tablet si puraga laiba nupasi ki mamingna Surjidas sahi kunthra mapal amuk sure mapagi maming Niranjan Das kawi laibana Saiton nganu kun Bishnupur district tagini mana poropasi khogi Myanmar dagi tawraga ore lambi da tawraga palirom phawraga poropani masi local da sida tawraga minak mangona contact tawraga mathang mafam da sum zone khina ba masi poropani exact information dagi khoina phabani masi information ji khoina oina bo honarakpada sisu numit mangani um sangbani adu masi khoina testing kit test tawre yam phajana magi percentage jam wangna positive ki result si leire New Delhi dangasi Northeast State Singi Chief Minister Singh Yauna pangthokiba Act East Policy ki mifamda Manipur ki Chief Minister Nongthombam Biren Singna More Town asi Act East Policy ki maru oiba mafam ama oina semgatnabagi matangda phongdokre Union Minister of External Affairs Srimati Sushma Swaraj Union Minister of State for External Affairs Shri VK Singh Su sarukya kiba mifamaduda Chief Minister Nongthombam Biren makataraduna More Town bu Multi Speciality Hospital Diagnostic Centers Educational Institute Singh semgat sagatbagi mathautari Lalol itik tawbada hena khumang chausinaba banking gi matik chaba khudong chaba phanghanbata natana Imphal Morebu 4 lane ohenbagi tangai fadaba wafam sing phongdoki Thora Maduda Works Minister Thongam Biswajit chu sarukyaki Loktak Lake Protection Act 2006 ki mayokta leiriba ngami singna yanaba ama puraknaba department ka wari sananaba thokpira uhaina Loktak Development Authority LDA gi project director L Bhagaton Singna appeal tawrakli DIPR na sinduna Moirangkhomda leiba DIPR complex da pangthokiba press conference amada Loktak Pat ki fungsang chatret ka mudraga taret ki manungda Phungsang chamnga ga taraga mapan gi ngami singda lupa lising nifugi changda compensation piba laikre Phumsang chani ga yankhai ga nipan gi di pitokadaba watli haina su bagatona phongdoki Loktak Pat ki akoibagi fibam amadi khal kaihanda naba hotnabada ngami singna mateng pangbiu Manipur Loktak Lake Protection Act 2006 na ngami singda tax logadaba leite amadi nga fabada athingba thamba sunate makhalamagi nga fabagi moongda athingba thamba khaktani haiki Nambulamadi Moirang na chingba Loktak Pata tariba Turil Singda Amot Akai Mayam Thadaba Amadi Pata Khong Hamjin Bana chingba Thawong Chathabadagi Pat Asi Khudong Tiningai Oiba Changdagi Hena Motsile Haina Su Thamlakli Amaromda Lamkoiba Singi Pukning Chingsindabagidamak Loktak Pat ki Akoibada Kilometer Marfu Sangba Ring Road Semnaba Lenga ki Mafamda Proposal Amasu Taukre Amadi Pumlen Kharung Khoidum Amadi Iko Pat Sing Yauna Loktak Pat Pu Kannabagidamagtasu Wetland International South Asia New Delhi gi technical support ka loinana DPR amasu draft tawre haina Bhagatona makhataki Egase Prajagi Semani Apo Gatagi Semen LDA del Paisari project director Egi Nasade Hazerba for whole of the state the Miami Prajagi Miami Yanga Sem Ek Nevadi Loktak Pasi Kandabaya de Masimangi Gato Saruk to the Gidi Kalorasi Haidana Sem Ek Nevadu Mokoi mi kharana adamaina khoi bahai le toroga lebidudi madu tasengna haigde as a project director madi mokoi da appeal tawni madudi mainstream da mayam hana longna giba dumaina khoi lobi raga thopi raga lake si am phasaba lake ama polluted oidaba ecologically friendly oiba dugumba environment da purani Manipur Buildings and Other Construction Workers Welfare Board ki chairperson Sanglakpam Preshwajit Sindokpa Yaningde MLA amada Fam asi pihan bamatamda masa masagi assembly constituency da ahenba meeting changkini yumpham yaudaba wafam kaya haijinduna chairperson asibu sindokna ba hotnariba asigidamak ikai bapo I haina Manipur Skill Development Training Partners Union MSDTPU gi president Y Rati Manjurina phongdokre
ngasi Manipur Press Club ta pangthokpa paumi singa unabada rati manjurina mamangda palambal lengak singi matamda miyamna lei haiba fawba khanglamnaba Labor Department asi nauna lengak lakpadagi mathau ningthina tawrakli Preswajitpu Worker Board ki chairperson oina hablakpadagi phangpham thokpa labor card benefit pithokpada natana awareness program kaya chathaduna labor singbu mamit mamai pangnaba khongthang kaya lokhatli Arapa mafamdagi lakpa sinmi singi khudong chanaba lamfelda labor shelter home hangdokpa amasung inglisingani tarago humdoidagi inglisingani taraga taret fawbagi oina namsinduna thamlaba labor benefit sing pithokpa haure Achumba lambida chairperson asigi makhada department asina thadakiba senfam fawba website ta haptuna miyamda khanghalliba asida kanagumba miyoi kharana chairperson gi mathakta maral siba yaningde Anoba lengakna chairperson asibu famdagi hek lauthokpada department asi hanagi fibamda lei haiba fawba khangdana leikiba yai haina mahakna lengaki pukning chingsilakli Karamba chairperson nama laaga akhoi labor department asda phaboira kadage haibasi akhoi NGO sing na kai hangjabani maruwaina amana akhoi labor da trainer akhoi training provider ne akhoi kambu si NGO haibasi training provider akhoi sida thara isi 2016 17 de thajar abani thajar le kambu sing se one by one amata chitadana hangasu khatang khatang mayam sigi waina help oina ba masemadi soidana phanganbiyu haina aina mayam pandai haina Tongan ba mafamdagi kharsa haina khangnaba hogder ama yauna sa makhal mari People for Manipur da ngasi khutsinarakhre tenthagi samu chingdagi chentharakpa kharsa hogder ama tumaban amadi marongban gi miyamna kallaba tungda PFA Manipur gi thomi singda khutsinakhi tungda khongjom police ki oshi inspector ke santoshna luchingba police ki team ga PFA anina khutsamnaraga kharsa hogder adu mafamadugi Adudagi lautoklaba matung Manipur Forest Department ki pautak lauraga lokta ki yawa lamjauda thadokre hairi amaromda Kumbi Police Station ki second OCS Nabajiban gi khuthangda Borayangbi Thobal Lekaidagi Abdul Kadirna Sinarakpa shoklaba saji ama PFA Manipurna Veterinary Hospital Sanjen Thongda Laikatnaba ngamgtana siki aduga Hairok Police Station gi khuthangda Hairok Part 3 Kabo Lekaidagi Yong Ikai Thibi ama Sikhong Forest Beat Office ki Office Guard Anina Brown Ol ama amadi Tamenglongi Rangpang dagi Leirakpa Thengu amasu PFA Manipurda Sinarakhi hairi Imphal West ki Ngairangbam Gram Panchayat ki manungda leiriba SK Ideal School da Astronomy Club ama ngasi MP Dr. Thokchom Mainana hangdokre Thauram asiga mari lenana club asida inch nipan gi oiba telescope amasu Ngairangbam Gram Panchayat ki miyamda khutsinaki Lupa lakh ani makhairom piba telescope asi Sanshad Aadhars Grama Yojana SAGY scheme gi makhada Department of Science and Technology na pirakpani hairi Housing Sanabagi Pauda Kunsuba Challenge ka Veteran Football Tournament ta FCEIMI Game Village Mai Pakre ngasi mapal kangjai bungda sanakiba tournament asigi tara suba league match ta FCEIMI Game Village na FVT Taubung Khopu Panjil ahum sinoda maithiba pibangam ki chathariba football tournament asigi ngasi sanakiba tara mathoi suba league dana ASV FC Sekmai amasu BDVFA Bishenpur bu Makhoi anina sanakiba match asigi apiba matamda Panjil ani chanaduna match asi draw oiki Manipur Veteran Football Association asinduna chatharakliba football tournament asida hayeng makhataba match ani mapal kangjai bungda sanaragani Anisuba 7-a-side main open football tournament ZRFC top amadi Long Vision Part Soi Part 1 Mai Pakre
Patsoi Taumang Rising Club na siduna club asigi sanabungda ngasi sanakiba tournament asigi tara taret suba ligta ZRFC topna PTRC Team A Patsoi Part 4 bu panjil mari anida maithiba piki chathariba tournament asigi taraga nipan suba ligtana Long Bizen Patsoi Part 1 na RFC Khamnam Leirakpu panjil ahum amada maithiba piba ngamki chathariba tournament asigi hayeng makha taba league match mari sanaragani Kuntramari Suba State Age Group Aquatic Championship ngasidagi Kumalampak Swimming Pool da sanaba haukre. Manipur Swimming Association ki meeting makada chathariba championship asigi ngasi sanakiba 50 amadi 200 meter girls group 2 gi freestyle da CAC gi Dekalu Panmaina ahanba position takibaga loinana 400 meter freestyle girls group 2 dana TYC gi L Laushing Thoihinbina ahanba position taki Championship asigi 50 meter freestyle boys group 2 da KY Oigi Y Tondon bana ahanba position 100 meter freestyle boys group 1 dana SCKG P Babluna ahanba position taki 100 meter freestyle boys group 5 da CSCG Ice Donba amasung 200 meter freestyle boys group 3 dana CSCG S athobana ahanba position tabangamki Tha asigi taru fauba chathagadaba championship asida Manipur gi tongan ba mafam singdagi lakpa unit taraga nipan dagi swimmer amadi diver chahum lomna sarukyari hayeng chatharakliba championship asigi makhataba event sing sanaragani Khelo India State Level Women Sports Championship ta tongan ba event singi match sing makhata na chathari ngasi competition asida basketball, weightlifting, swimming, wrestling, hockey, boxing, athletic, badminton, table tennis, kabaddi, kho-kho amasung volleyball gi masana sing asida Ukrul, Bishnupur, Tengnopal, Tamenglong, Thaubal, Senapati, Fairjol, Noni, Kakching, Kangpokpi, Ziribam, Imphal West, Imphal East, Chandel amasung Churachandpur district tagi nupi sanaroi chamapal ga marifuromna saruk yaduna makok mathang tanaba akanba lamba taunari Department of Youth Affairs and Sports na competition asi sinbani Aroibata bulletin asig headlines amhana miyam da thamjage Imphal Mayolda diesel auto changba thinglagani haina lauthokibagi mayokta masing yamlaba auto driver singna wakat khongjang changsinkre wakat tabidrabadi CD fawba chara henbagi khongjang changsilagani hairi Jennings Hospital da Dental College ke assistant professor taraga nipan launaba thokiba notification chanaba yaroi anoba notification thokuna yelhomi singda kudong chaba pigadabani haina desamna hairi District Hospital Kiamgaida Sabagi Fireta Health Department ki ahongba leite haiba Minister L Jayanta Kumar gi wafam yaningda ba fongdoktuna miyamna khongjang changsinkre Narcotic and Affairs of Border na yamna chawna mai pakpa oina ngasi achauba drug lalonba mioi ahum phagatpa ngamkre
Amasung Custom Division Imphal gi team amana ngasi miyoi amadagi lupa koti anirom gi oigadaba R7 amphetamine tablet lak ama phagatkre.